ꯅꯨꯡꯁꯤꯅꯕꯗ ꯆꯍꯤ ꯑꯃ ꯉꯥꯏꯕ ꯉꯝꯗ꯭ꯔꯕ ꯊꯥ ꯇꯔꯨꯛ ꯑꯃ ꯉꯥꯏꯕ ꯉꯝꯗ꯭ꯔꯕ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯁꯦꯡꯕ ꯅꯠꯇꯦꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯒꯤꯗꯃꯛꯇ ꯊꯥ ꯇꯔꯨꯛ ꯑꯃ ꯆꯍꯤ ꯑꯃ ꯉꯥꯏꯕ ꯉꯝꯂꯕ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯈꯟꯊꯕ ꯌꯥꯏꯕ So hello guys, ngasisu miyamgidamagta aina nungsikraba fajakraba wari ama puduna lakjari wari asida khangbiba ngamgani aikhoigi karamba nungsiba se asengbano aduga karamba nungsiba sina sengdabano nauna yengbiriba miyamna nungsibiduna dasna aigi channel ase subscribe tawba kawbirangona subscribe ki button ado nakhoigi oina di free oibani nakhoigi subscribe amamamna dasna aigi punsida ahongba kya ama pubirakani kariguma matamda aikhoigi nupa amana nupi amada propose tawre nungsi haire khalasiba Nungsi haibaga nang pame hoi aisu yare haina yathokkadraba nupigi hauna sa ama lei khantharakkhige matam khra ngaikho matam khragi matungda haige masiguma wahai kya ama taba phanglaragani ba kanaguma khradi koitan tanaraduna nupa aduna adum leigani nupi aduna adum leithokduna leigani ba masi aikhoi aina sengna harabda masi se khoi nupa ado matau karamna no mi se phawara phattabra haibda yengtholibani ba adumapu nupa aduna nangonda nungsi haire hairaduna nang tha amagi matungda mangonda hoi ai yare haina haigadraba aigi wakhalondadi yamlabada aikhoigi chahi ama ngai hanba natragana tha taruk na hangadabani ba aikhoigi nauna I sagalakpagi inkhalakpagi ko nungsina ningba kanagumba amana pame ai nangbu nungsi ka haragadi phatlaw yathokpa kya ama su leiriba nungsi ba haiba se phagi natteba aina hainingli se karigumba kanagumba amana nangonda nungsi pame hairagadi nangi na thamoina mangonda tasengnamak lainingba phawragadi nangi thamoi aduna sengjaba thoklagadi karigumba nangi thamoi aduna sengjaba thoktraga matam lenage khallagadi hoi haibga khudaktasu yathok karisu kaidi adumaku nangna miyoi aduda punchi chuppa laige maga hingminarage khallagadi ko miyoi ba aduda matam khra piu hairiba se nang nungsinaraga su nakoi matam lawdoba lairiba adumaku mana nungsi haibaga nang matam khra law hairiba se nupa aduda ai hojik matam wali matam kharagi matungda ai nangonda reply pirake masigi pakhum pirake haiba nupa ado matam kyam sangna kuina ma nangbu ngaiba ngambage nangbu koitan tanaba ngambage haibda yengthoba mana kariguma tha taruk ama nang khaktagi wakhan khalladuna nang tapu yengjaraduna nangonda khakta krikri takladuna ai nangbu nungsi hairaduna lairaba khanthaba ya aduga kariguma nupa aduna chahi ama kana amattagi wakhal khandabida nang khaktagi naningda koitan tanaraduna nangonda ngaujaraduna adum lairaba madugi miyoi aduma su khanthaba yaiba mana nangonda pamjabagi damaktani ba tha taruk uma chahi ama nang dagi wakhal khallaga nang tabu tanaduna lairibado miyoi ba da thajaba yaiba karigumba masigi matang asida miyoi ba aduna khajitang mamit yamba mi akhogi nupi na ha ubaga ngawganba thamoi hongba miyoi oiragadi ma kaidau nungda nangonda nungsi haraba matunda nangna yadraga su tha taruk ki manungda magi wakhal ado on khigani ba tha taruk ki manungda ma atopa nupi ama koi khigani ba chahi ama ngaiba ka haiba sedi kana amata nang ngamloiba chahi ama nangonda nungsi haraga ngaiduna nangi paukhum ngaiduna dum leiba ase thamoi sengjaba nangbu thamoi sengna pamba miyoi ama khaktana ngaiduna leiba ngamgani ba maram asina aikhoigi nungsinabada nang inkhalakpagi aikhoigi isaribagi aikhoigi nupa koiningbagi khande nupi koiningbagi khande hairakpaga yatho aduna koiraduna masida sida mangjaba kya ama sulairiba nungsinarabanina aikoi nangna yathoklabanina unarani wari sanarani wari da hena thoi kya ama sanarani unarani achikpa mafamda tawhaidaba kya ama tawragani nangsu khongthang ado handokpa ngamlaroi makhal masina incident kya ama su thokliba maram asina karigumba aina hairiba se khoi thamoi sengna nungsijabagi maramdani ko nangna kanagumbi amada thamoi sengna ai mangonda leijarage ma khaktabu ai nungsijarage khallagadi miyoi ba duna nangonda pame khole nungsiyaina harakpa matamda kaidonungda khudakta ai hoi ai yare haiba wahai ase hairodabani ba matam lawgadabani sahi ama khangde tha taruk khangde madugi manung aduda nupa adugi mong mataw ado yengtho nupa ado mataw karam dawi atopa nupi da ma haubra atopo nupi de ngaujabra nang khaktagi wakhan khandibra haibado maduda miyoi ba duna nang khaktagi wakhan khanduna lairaba miyoi ba duga nang punchi chuppa labina ba yare mase guarantee thaduna haige miyoi ba ama khaktada nupi aduna yai so haide yade so haide aduma pu chahi ama aikhogi tha taruk ama nangi naning koitan tanaduna leiba ngamba haibase nang thamoi sengna nungsijabagi ni ba madugumba miyoi ado nanaktagi lapthokhange khanganu matam khra ngahalaba matumda nungsi pami hairaga loina biu soidana thajaba yaba mini aduga panthung su yogani ba aduga aikhogi
ꯅꯨꯡꯁꯤꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯧꯅ ꯂꯩꯅꯔꯕ ꯇꯨꯡꯗ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯝꯕ ꯃꯊꯧ ꯇꯥꯏꯕ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯂꯤꯕꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯔꯦ ꯍꯥꯏꯅ ꯎꯠꯄꯒꯤꯗꯃꯛꯇꯔ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯍꯥꯏꯅ ꯁꯤꯡꯅꯔꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯩ ꯄꯔꯦꯡ ꯍꯨꯛꯂꯗꯨꯅ ꯇꯔꯦꯠꯂꯛ ꯀꯣꯏꯔꯗꯨꯅ ꯂꯨꯍꯣꯡꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯁꯨ ꯀꯌꯥ ꯑꯃ ꯂꯩꯕ ꯅꯪꯅ ꯃꯤꯑꯣꯏ ꯑꯃꯒ ꯂꯨꯍꯣꯡꯂꯤꯕꯁꯦ ꯍꯌꯦꯡ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯔꯤꯍꯦ ꯍꯥꯏꯅ ꯈꯟꯊꯣꯛꯂꯒ ꯄꯦꯟꯅꯕ ꯌꯥꯏꯕ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯃꯅꯥꯛꯇ ꯐꯝꯂꯒ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯃꯥꯕꯨ ꯏꯪꯊꯍꯟꯕ ꯉꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯂꯨꯍꯣꯡꯕꯁꯦ ꯃꯁꯤꯗꯩꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯒꯠꯂꯦ ꯅꯪꯁꯨ ꯁꯥꯎꯒꯠꯄ ꯌꯥꯗꯦ ꯅꯪ ꯏꯪꯊꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯗ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯒꯗꯕꯅꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯟꯅꯒꯗꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯂꯨꯍꯣꯡꯅꯔꯤꯕꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯑꯋꯥꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯥꯒꯤ ꯑꯋꯥꯕꯗ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩꯅ ꯋꯥꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯂꯔꯒꯅꯤ ꯃꯥꯅ ꯋꯥꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯔꯒꯅꯤ ꯃꯁꯤꯒꯤ ꯊꯥꯖꯕ ꯃꯌꯥꯝ ꯑꯃꯁꯦ ꯃꯁꯤꯒ ꯂꯣꯏꯅꯅꯅꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩ ꯄꯔꯦꯡ ꯍꯨꯛꯂꯗꯨꯅ ꯇꯔꯦꯠꯂꯛ ꯀꯣꯏꯔꯗꯨꯅ ꯇꯧꯔꯤꯕꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯑꯋꯥꯕꯕꯨ ꯃꯥꯌꯣꯛꯅꯔꯦ ꯅꯨꯡꯉꯥꯏꯕꯕꯨ ꯃꯥꯌꯣꯛꯅꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯥꯌꯣꯛꯃꯤꯟꯅꯒꯅꯤ ꯃꯁꯤ ꯈꯜꯂꯒꯅꯤꯕ ꯂꯧꯅ ꯂꯩꯅꯔꯤꯕꯁꯦ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯅꯠꯇꯦꯕ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯕꯤꯕ ꯊꯣꯛꯂꯒꯗꯤ ꯃꯇꯝ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯂꯧꯅ ꯂꯩꯅꯔꯕ ꯇꯨꯡꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯀꯥꯏꯅꯒꯅꯤ ꯅꯨꯡꯉꯥꯏꯅꯔꯣꯏ ꯐꯅ ꯅꯪ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯔꯕꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯥꯛ ꯆꯥꯅꯤꯡꯗꯕ ꯐꯥꯎꯏꯕ ꯑꯗꯨꯃꯛꯄꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯕ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯐꯝꯂꯒꯁꯨ ꯃꯕꯨꯛ ꯊꯟꯅꯅ ꯆꯥꯛ ꯆꯥꯏꯕ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯔꯕꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯥꯛ ꯆꯥꯕ ꯉꯝꯗꯕ ꯂꯩꯕꯅꯤ ꯃꯁꯤ ꯀꯥꯎꯒꯅꯨꯕ ꯁꯣ ꯒꯥꯏꯁ ꯄꯤꯛꯂꯕ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯃꯌꯥꯝ ꯀꯔꯤ ꯇꯝꯁꯟꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯗꯨꯅ ꯇꯥꯛꯄꯤꯔꯛꯎ